Centerna free movement regime da Mityeng Changbagi Mahut Meitei amasung Kuki anigi Lan Asi loishinnaba lambi thibana Achumba Oigani haina Congress Party ke luchingba Adhir Ranjan Choudhury na phongdorakli. Union Home Minister Amit Shah na India amasung Myanmar anigi marakta lairamba free movement regime ngasidagi lauthokiba aduga mari lainana wafam asi phongdokibani. Hiram asigi matangda Member of Parliament su oiriba Adhir Ranjan Choudhury na agency da hai India amasung Myanmar anigi marakta lairamba free movement regime adu hauzik paliba lengak asina sembani. Manipuri oiriba pibam asi yengluragadi hauzik center na pangthokadaba thodang asi Meitei amasung Kuki gi marakta thokliba Lan Asi loishinnaba lambi thibadune maramdi Meitei amasung Kuki gi Lan Asi matam kuirakle pibam asida Manipuri gi miyam makhatana adumak thamba haibasi achumba khongthang nate hauzikti irang asi loishinnaba gi lambi thiba haibasina amata ngairaba pandam oigadabani natrabadi northeast ki state singda security ki pibam asi hena phattaba mayon amada lakpasu yai haina Adhir Ranjan Choudhury na makhataki